ꯀꯔꯤ ꯑꯣꯏꯅꯤ ꯊꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯒꯗ꯭ꯔꯥ ꯃꯗꯨꯗꯤ ꯈꯪꯃꯤꯟꯅꯁꯤ ꯀꯩ ꯑꯣꯏꯅꯤ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯦꯟꯒꯤ ꯃꯅꯨꯡꯗ ꯗꯤꯚꯥꯏꯁ ꯑꯃ ꯌꯥꯎꯔꯤ ꯃꯃꯤꯡꯅ ꯚꯤꯖꯤꯂꯦꯟꯁ ꯀꯟꯇ꯭ꯔꯣꯜ ꯗꯤꯚꯥꯏꯁ ꯀꯧꯏ ꯀꯔꯤꯒꯨꯝꯕ ꯊꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈꯤꯕ ꯇꯥꯔꯕ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯑꯃꯗ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯎꯠꯂꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯤꯅꯠ ꯑꯃꯃꯨꯛ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯍꯣꯔꯣꯟ ꯈꯣꯡꯂꯛꯇ꯭ꯔꯕ ꯕ꯭ꯔꯦꯛ ꯐꯥꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯗ ꯍꯦꯟꯒꯠꯂꯛꯇꯕ ꯇꯥꯔꯒꯗꯤ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯈꯟꯒꯅꯤ ꯃꯗꯨꯗꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯀꯅꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯑꯍꯥꯟꯕꯗ LED ꯂꯥꯏꯠ ꯑꯃ ꯈꯞꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯅꯠ ꯑꯃꯃꯨꯛꯀꯤ ꯑꯦꯂꯥꯔꯝꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯣꯡꯂꯛꯀꯅꯤ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯇꯨꯝꯊꯔꯝꯕ ꯇꯥꯔꯒꯁꯨ ꯍꯧꯒꯠꯂꯛꯅꯕ ꯅꯠꯇ꯭ꯔꯒ LED ꯂꯥꯏꯠ ꯑꯗꯨ ꯎꯔꯒ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯛꯅꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯇ꯭ꯔꯦꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯑꯣꯇꯣ ꯕ꯭ꯔꯦꯀꯤꯡ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯣꯟ ꯇꯧꯔꯛꯀꯅꯤ ꯃꯁꯤꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ 1 ꯅꯠꯇ꯭ꯔꯒ 2ꯒꯤ ꯃꯅꯨꯡꯗ ꯊꯧꯕ ꯂꯦꯞꯈꯤꯒꯅꯤ ꯑꯗꯨꯒ ꯑꯆꯧꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯗꯕꯗꯒꯤ ꯀꯟꯒꯅꯤ